Manipuri Wari Pambi Channel na tabiriba pumnamakpu amuh hana taramna oksari ngasisu mayamgi ngaihak pothananabagidamak anauba Manipuri wari masa amakhaktang puduna laksari wari masa sige maming sithi wari masa se amuk ngaihak taminaduna awa pothaminarasi wauthangnaraba atiyada nongalamdaigi thawan misaksing mami samdri nungairaba ningsingbana manak nagpapunsi amabu mayek sengna uhalakpagum sahina lumtharaba ahal amana magi asonba phurit ado amuk singsiladuna sik launa inglaba nungsitagi masabu kannanaba lanthengnara saharasigi mayai fauduna chatli saithokna tariba kanagumba yumsingdagi sakri takpagi makhol tari aduga nupi singna sakpa anganba ayuki thabakki tantha isaisu tari asigumba khonjel sing asina mahaki naitom tabadubu safahalli huina marakta khongba arapada anganbada thabak suba satpa mioi singi khongthang makhol matam kaina khonglakpa anganba useki khonjel sing khara natana saharase asikpagi matam bakta tumkhunta lihaiba yai saharasida hundariba sing pumba nidragi matam bakta yatari haiba yai ingbasina thawinsin oiduna hena pamjana tumliba mawongni ahal oirabani pado masata niklabasu magi pandamna manguinana makhatana saharadugi gate ado lanthokuna sumna chatkriba lambi adomda salami karinano mahak haujik khongthang ado taptharaktuna magi damak mahakum ahal oiraba saisu aduda ngaklau piraduna salakle mangda lairiba building gi ugi yumbi singado ubada lamkoiba yatrik singna makoigi panthung yaubagum mahak harauzarami adugumba ugi yumbi singadugi amada mallaba bot amada post office haiduna sauna thari ahalado thuna makchang khiduna building adugi mangolda kakhatkre mi ani ahum makoigi mathau tawribadugi minilado mapandagi nasonana taba phangi police superintendent manungdagi hauraba khonjel ama lai ahalado khonjel ado tabada khangprek khanglami adubu masado matomta phathajarami aduga makhata na ngaitharami mahaki pamjaba amasung thajabana masabu sagathanduna sik launa ingkhrabado masadadi auramdaba yai ming amagi mathangda ama chithida iriba laifam singbado clerk aduna pathari aduga chithi singado pugadabagi ngairiba pion singaduna magi maikaida langthokthri kuine sizinnarakpagi khuloirabanina ming singado thuna paba ngamle commissioner superintendent dewan saheb librarian aduga chithi singado magi nakalda loina langkhri asigumba sathariba sigi marakta manungdagi phagi tauduna ahal adubu langnaduna kaurakli Kosmel Ali ahaldo khangprek khangna hogalai nungaiba haraubana mamit mana sap yungkhatuna mathaklomda yengduna mamanglomda sangsilai magi makhutna hongbada pairaduna hairai Godulbai ha kanano hujik kaukhibado Kosmel Ali haiba natro ai asida laijare aigi chithi ado lauba lakcharibani mase angaubani sir magi chithi yauribra haina nungtigi aikhoida hanglagani clerk aduna postmaster aduda onsinduna ahal adubu masak taklami ahal oirabani pado wafam ase tabada tapna ningba kaina handoktuna mahakna sahi manga chukna phampham oiraklaba phansang aduda amuk hana phamthakre Ali matam amada haisinglaba sadanba ama oirambani sadanbada mahakna haisingli matik masibu pamjabasu hengalaklami kaina thangdadi nongmatang sadanba salhoudrabadi lenba ngamsilaktre berida laisuraba mina beri laitaba matamda matek amatang phanglabadi khanbadu mangaikre atopa mi singna uba khara wagadaba laibak machugi wauthang naba urembi haiba usek ado
ꯑꯂꯤꯒꯤ ꯃꯤꯠꯌꯦꯡꯗꯒꯤꯗꯤ ꯅꯥꯟꯊꯣꯛꯄ ꯈꯛ ꯉꯝꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯩ ꯑꯂꯤꯅꯕꯨ ꯎꯈ꯭ꯔꯕꯗꯤ ꯑꯗꯨꯒꯨꯝꯕ ꯎꯆꯦꯛꯇꯣ ꯃꯥꯒꯤ ꯈꯥꯎꯗ ꯌꯥꯎꯔꯕꯒꯨꯝꯕꯅꯤ꯫ ꯃꯥꯒꯤ ꯊꯧꯔꯕ ꯃꯤꯠꯀꯤ ꯃꯃꯥꯡꯗꯗꯤ ꯊꯦꯕꯁꯤꯡꯅ ꯄꯥꯛꯊꯗꯨꯅ ꯂꯣꯠꯂꯤꯕꯗꯣ ꯑꯔꯦꯝꯕꯅꯤ꯫ ꯁꯤꯀꯥꯔ ꯑꯣꯏꯕꯁꯤꯡꯒꯤ ꯁꯤꯡꯂꯕ ꯃꯃꯤꯠꯇꯒꯤ ꯐꯥꯎꯕ ꯅꯝꯊꯥꯛ ꯇꯧꯗꯨꯅ ꯎꯕꯗ ꯋꯥꯔꯕ ꯂꯩꯕꯥꯛ ꯃꯆꯨꯒꯤ ꯋꯥꯎꯊꯥꯡꯅꯕ ꯅꯥꯄꯤꯁꯤꯡꯒꯤ ꯃꯔꯛꯇ ꯂꯣꯠꯂꯤꯕ ꯊꯦꯕꯗꯣ ꯑꯂꯤꯒꯤ ꯂꯪꯖꯥꯒꯤ ꯊꯧꯔꯕ ꯃꯤꯠꯇꯒꯤꯗꯤ ꯅꯥꯟꯊꯣꯛꯄ ꯈꯛ ꯌꯥꯔꯣꯏ꯫ ꯄꯤꯛꯈ꯭ꯔꯕ ꯃꯅꯥꯗꯣ ꯈꯞꯄ ꯐꯥꯎꯕ ꯎꯒꯅꯤ, ꯑꯗꯨꯒ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯁꯤꯗꯨꯅ ꯇꯥꯒꯅꯤ꯫ ꯑꯁꯤꯗꯁꯨ ꯅꯠꯇꯅ ꯑꯂꯤ ꯏꯇꯠ ꯇꯠꯇꯅ ꯃꯥꯒꯤ ꯉꯥ ꯐꯥꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯒꯁꯨ ꯃꯔꯛ ꯃꯔꯛꯇ ꯉꯥ ꯐꯥꯕ ꯆꯠꯃꯤꯟꯅꯩ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯔꯛꯂꯕꯗ ꯃꯍꯥꯛꯀꯤ ꯍꯥꯟꯅꯒꯤ ꯍꯩꯅꯕꯤ ꯄꯨꯝꯕ ꯂꯣꯏꯅ ꯊꯥꯗꯣꯛꯈ꯭ꯔꯦ, ꯑꯗꯨꯒ ꯈꯪꯍꯧꯗꯅ ꯑꯅꯧꯕ ꯄꯨꯟꯁꯤꯒꯤ ꯃꯍꯤꯡ ꯑꯃꯗ ꯂꯦꯟꯈ꯭ꯔꯦ꯫ ꯃꯥꯒꯤ ꯑꯃꯠꯇ ꯉꯥꯏꯖꯔꯕꯤ ꯃꯆꯥꯅꯨꯄꯤ ꯃꯦꯔꯤꯌꯝ ꯂꯨꯍꯣꯡꯈ꯭ꯔꯕꯗ ꯃꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯍꯥꯛꯇꯣ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯁꯤꯄꯣꯏ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯥꯒꯤ ꯂꯩꯐꯝ ꯔꯦꯖꯤꯃꯦꯟ ꯑꯗꯨꯅ ꯂꯩꯔꯤꯕ ꯄꯟꯖꯥꯕꯇ ꯆꯠꯈ꯭ꯔꯦ꯫ ꯊꯪꯅꯕ ꯆꯍꯤ 5 ꯁꯨꯞꯅ ꯃꯆꯥꯅꯨꯄꯤꯗꯒꯤ ꯃꯋꯥ ꯃꯄꯥꯎ ꯑꯃꯠꯇ ꯇꯥꯔꯛꯇ꯭ꯔꯤ꯫ ꯃꯁꯤꯅ ꯃꯉꯣꯟꯗꯗꯤ ꯅꯥꯏꯇꯣꯝ ꯂꯩꯕꯒꯤ ꯆꯩꯊꯦꯡ ꯑꯃ ꯄꯤꯔꯔꯦ꯫ ꯍꯧꯖꯤꯛꯇ ꯃꯉꯣꯟꯗ ꯃꯆꯥꯕꯨ ꯅꯨꯡꯁꯤꯕꯒꯤ ꯀꯥꯏꯅꯕꯒꯤ ꯑꯋꯥꯕꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯊꯨꯡꯂꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯉꯣꯟꯗ ꯁꯥꯟꯅ ꯈꯣꯠꯅꯔꯝꯕ ꯁꯥꯗꯥꯟꯕ ꯑꯃꯁꯨꯡ ꯃꯆꯥ ꯀꯥꯏꯅꯔꯕ ꯎꯔꯦꯝꯕꯤ ꯃꯆꯥꯁꯤꯡ ꯉꯥꯎꯗꯨꯅ ꯄꯥꯏꯕꯗꯣ ꯎꯔꯒ ꯅꯨꯡꯉꯥꯏꯕ ꯐꯥꯎꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯃꯥꯒꯤ ꯁꯤꯡꯂꯤ ꯅꯥꯎꯔꯤꯗ ꯁꯥꯗꯥꯟꯕ ꯁꯥ ꯍꯥꯠꯄꯒꯤ ꯏꯆꯦꯜꯅ ꯂꯩꯔꯕꯁꯨ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯒ ꯀꯥꯏꯅꯈꯤꯕꯗꯒꯤ ꯅꯥꯏꯇꯣꯝ ꯇꯥꯍꯜꯂꯕ ꯄꯨꯟꯁꯤꯒꯤ ꯃꯑꯣꯡ ꯑꯁꯤꯅ ꯍꯧꯖꯤꯛꯃꯛꯇꯤ ꯃꯥꯒꯤ ꯁꯥꯟꯅ ꯈꯣꯠꯅꯕꯒꯤ ꯍꯩꯅꯤꯡ ꯁꯤꯡꯅꯤꯡꯕ, ꯑꯁꯪꯕ ꯂꯧꯕꯨꯛ ꯂꯝꯍꯥꯡꯗ ꯀꯣꯏꯅꯤꯡꯕꯒꯤ ꯑꯄꯥꯝꯕꯗꯣ ꯃꯃꯤ ꯁꯥꯝꯈ꯭ꯔꯦ꯫ ꯃꯁꯤꯅ ꯃꯥꯒꯤ ꯋꯥꯈꯜꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯃꯤ ꯇꯥꯍꯟꯈ꯭ꯔꯦ꯫ ꯑꯗꯨꯅ ꯁꯪꯁꯥꯔ ꯍꯥꯏꯕꯁꯤꯗꯤ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯗ ꯌꯨꯝꯐꯝ ꯑꯣꯏꯗꯨꯅ ꯁꯦꯝꯒꯠꯄ, ꯑꯗꯨꯒ ꯈꯥꯏꯅꯕ ꯀꯥꯏꯅꯕ ꯍꯥꯏꯕꯁꯤꯗꯒꯤꯁꯨ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯕ ꯌꯥꯗꯕ ꯑꯃꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯂꯦꯞꯂꯦ꯫ ꯑꯁꯨꯝꯅ ꯈꯜꯂꯨꯕꯗ ꯃꯍꯥꯛꯅ ꯎꯈꯥ ꯑꯃꯗ ꯐꯝꯗꯨꯅ ꯃꯇꯣꯝꯇ ꯄꯦꯟꯅ ꯀꯞꯆꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯃꯍꯥꯛ ꯑꯌꯨꯛ ꯉꯟꯅ ꯄꯨꯡ 4ꯗ ꯍꯧꯒꯠꯂꯝꯃꯤ ꯄꯣꯁꯠ ꯑꯣꯐꯤꯁꯇ ꯆꯠꯅꯕ꯫ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕꯗ ꯃꯍꯥꯛꯀꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒꯤ ꯃꯐꯝꯗꯒꯤ ꯆꯤꯊꯤ ꯑꯃꯠꯇ ꯃꯥꯒꯤ ꯃꯐꯝꯗ ꯊꯨꯡꯂꯛꯈꯤꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯉꯁꯤ ꯇꯥꯟ ꯆꯥꯗꯨꯅ ꯆꯤꯊꯤ ꯑꯃꯇꯪ ꯐꯪꯕ ꯌꯥꯏ ꯍꯥꯏꯕꯒꯤ ꯑꯁꯥꯗ ꯂꯥꯛꯂꯤꯕꯅꯤ꯫ ꯊꯥꯖꯕꯗ ꯌꯨꯝꯐꯝ ꯑꯣꯏꯗꯨꯅ ꯃꯍꯥꯛ ꯆꯣꯛꯊꯕ ꯅꯥꯏꯗꯅ ꯉꯥꯏꯔꯛꯂꯤ ꯃꯆꯥꯅꯨꯄꯤꯗꯒꯤ ꯆꯤꯊꯤ ꯑꯃꯇꯪ ꯂꯥꯛꯄ꯫ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯉꯟꯅ ꯄꯣꯁꯠ ꯑꯣꯐꯤꯁꯇ ꯊꯨꯡꯂꯕ ꯃꯤꯁꯛ ꯑꯗꯨꯁꯨ ꯃꯥꯅ ꯑꯣꯏꯔꯛꯂꯤ꯫ ꯄꯣꯁꯠ ꯑꯣꯐꯤꯁ ꯍꯥꯏꯕ ꯃꯥꯂꯦꯝꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯇꯨꯐꯛ ꯇꯨꯐꯥꯏ ꯆꯟꯕ ꯃꯐꯝꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃ ꯑꯣꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯃꯉꯣꯟꯗꯗꯤ ꯂꯥꯏꯐꯝ ꯑꯃꯒꯨꯝ ꯈꯜꯂꯤ꯫ ꯃꯇꯝ ꯄꯨꯝꯕꯗ ꯃꯍꯥꯛ ꯕꯤꯜꯗꯤꯡ ꯑꯁꯤꯒꯤ ꯃꯥꯡꯒꯣꯜꯒꯤ ꯀꯥꯆꯤꯟꯗ ꯂꯩꯔꯤꯕ ꯑꯀꯛꯅꯕ ꯐꯝꯐꯝꯁꯤꯗ ꯅꯨꯡꯇꯤꯒꯤ ꯐꯝꯂꯅꯤ꯫ ꯃꯥꯒꯤ ꯑꯁꯤꯒꯨꯝꯕ ꯍꯩꯅꯕꯤ ꯑꯁꯤ ꯃꯃꯩꯗ ꯑꯇꯩ ꯃꯤꯑꯣꯏꯁꯤꯡꯅ ꯑꯁꯨꯝ ꯈꯪꯂꯛꯄꯗꯒꯤ ꯃꯥꯕꯨ ꯑꯉꯥꯎꯕꯒꯨꯝ ꯅꯣꯛꯅꯔꯛꯈꯤꯕꯅꯤ꯫ ꯄꯣꯁꯠꯃꯦꯟ ꯑꯗꯨꯅꯁꯨ ꯃꯥꯕꯨ ꯇꯠꯇꯅ ꯁꯥꯟꯅꯕꯤꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯆꯤꯊꯤ ꯁꯨꯡꯌꯥꯎ ꯌꯥꯎꯗ꯭ꯔꯕꯁꯨ ꯃꯥꯒꯤ ꯃꯃꯤꯡ ꯑꯗꯣ ꯂꯛꯅꯗꯨꯅ ꯀꯧꯒꯅꯤ, ꯃꯗꯨꯗ ꯃꯍꯥꯛ ꯈꯪꯍꯧꯗꯅ ꯍꯧꯒꯠꯇꯨꯅ ꯊꯣꯡꯂꯣꯝꯗ ꯍꯣꯠꯆꯤꯜꯂꯛꯀꯗꯕꯗꯣ ꯌꯦꯡꯗꯨꯅ ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯗꯣ ꯎꯔꯒ ꯅꯨꯡꯉꯥꯏꯒꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯗꯤ ꯃꯄꯥꯟ ꯅꯥꯏꯗꯅ ꯊꯥꯖꯕ ꯑꯃꯁꯨꯡ ꯂꯣꯏꯅꯥꯏꯗꯕ ꯑꯈꯥꯡ ꯀꯟꯕꯒ ꯂꯣꯏꯅꯅ ꯅꯨꯡꯇꯤꯒꯤ ꯂꯥꯛꯀꯅꯤ, ꯑꯗꯨꯒ ꯃꯈꯨꯠ ꯍꯥꯡꯅ ꯍꯟꯈꯤꯅꯤ꯫ ꯑꯂꯤꯅ ꯐꯝꯗꯨꯅ ꯃꯥꯒꯤ ꯆꯤꯊꯤ ꯉꯥꯏꯔꯤꯉꯩ ꯑꯇꯣꯞꯄ ꯃꯐꯝ ꯀꯌꯥꯗꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯃꯈꯣꯏ ꯃꯈꯣꯏꯒꯤ ꯐꯥꯝꯁꯤꯡꯒꯤ ꯆꯤꯊꯤꯁꯤꯡ ꯂꯧꯕ ꯂꯥꯛꯀꯅꯤ, ꯑꯗꯨꯒ ꯃꯈꯣꯏ ꯃꯈꯣꯏꯒꯤ ꯃꯥꯁꯇꯔꯁꯤꯡꯒꯤ ꯃꯔꯝꯗ ꯊꯧꯗꯣꯛ ꯀꯌꯥꯃꯔꯨꯝꯒꯤ ꯋꯥꯔꯤ ꯁꯥꯒꯅꯤ꯫ ꯃꯁꯥ ꯑꯣꯏꯔꯤꯕ ꯑꯅꯥꯟꯕ ꯑꯔꯨꯕ ꯀꯣꯛꯌꯦꯠꯁꯤꯡ ꯌꯦꯠꯄ, ꯌꯣꯠꯄꯤ ꯊꯤꯟꯒꯠꯂꯛꯇꯨꯅ ꯅꯥꯕ ꯐꯥꯎꯔꯕ ꯈꯣꯡꯎꯞꯁꯤꯡ ꯇꯣꯡꯕ ꯃꯁꯥ ꯈꯤꯡꯕ ꯄꯤꯌꯣꯟꯁꯤꯡ ꯑꯗꯣ ꯃꯁꯥ ꯃꯁꯥꯒꯤ ꯑꯅꯤꯡꯕ ꯐꯣꯡꯗꯣꯛꯍꯧꯅꯅꯕ ꯈꯣꯏꯔꯥꯡꯅꯩ꯫ ꯄꯣꯁꯠ ꯑꯣꯐꯤꯁꯀꯤ ꯊꯣꯡ ꯑꯗꯣ ꯍꯥꯡꯗꯣꯛꯇꯨꯅ ꯃꯅꯨꯡꯗ ꯌꯦꯡꯂꯨꯔꯕꯗꯤ ꯄꯣꯁꯠ ꯃꯥꯁꯇꯔ ꯑꯗꯣ ꯃꯥꯏꯔꯦꯜ ꯐꯝꯄ꯭ꯔꯦꯛꯀꯤ ꯃꯇꯧꯒꯨꯝ ꯂꯦꯡꯗꯅ ꯈꯤꯟꯗꯨꯅ ꯐꯝꯂꯤꯕꯗꯣ ꯎꯒꯅꯤ꯫ ꯃꯍꯥꯛꯀꯤ ꯐꯤꯚꯝ ꯑꯗꯣ ꯑꯍꯤꯡꯕ ꯑꯃꯒꯤ ꯃꯇꯧ ꯌꯥꯎꯗꯅ ꯈꯤꯟꯗꯨꯅ ꯂꯩꯔꯤ꯫ ꯑꯁꯤꯒꯨꯝꯕ ꯁꯥꯗꯥ ꯑꯁꯤ ꯈꯨꯡꯒꯪꯒꯤ ꯄꯣꯁꯠ ꯃꯥꯁꯇꯔꯒꯨꯝꯕ, ꯑꯣꯐꯤꯁꯀꯤ ꯀ꯭ꯂꯥꯔꯛꯀꯨꯝꯕ ꯅꯠꯇ꯭ꯔꯒ
ꯄꯣꯁꯃꯥꯁꯇꯔꯒꯨꯝꯕ ꯑꯣꯏꯒꯗꯕ ꯁꯗꯥꯃꯛꯅꯤ꯫ ꯅꯣꯡꯃꯁꯨ ꯃꯍꯥꯛ ꯃꯍꯧꯁꯥꯒꯨꯝ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯑꯣꯐꯤꯁꯀꯤ ꯊꯣꯡ ꯑꯗꯣ ꯍꯥꯡꯗꯣꯛꯂꯕ ꯐꯥꯎꯕ ꯃꯍꯥꯛꯅ ꯍꯦꯛ ꯐꯝꯕ ꯃꯐꯝ ꯑꯗꯨꯗ ꯐꯥꯟ ꯑꯗꯨꯗ ꯂꯦꯡꯗꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯄꯨꯂꯤꯁ ꯀꯃꯤꯁꯅꯔ, ꯀ꯭ꯂꯥꯔꯛꯇꯨꯅ ꯀꯧꯔꯛꯏ꯫ ꯆꯤꯊꯤꯁꯤꯡ ꯑꯗꯣ ꯅꯍꯥ ꯑꯣꯏꯔꯤꯕ ꯅꯍꯥ ꯑꯃꯅ ꯆꯪꯂꯛꯇꯨꯅ ꯂꯧꯔꯝꯃꯤ꯫ ꯁꯨꯄꯔꯇꯦꯟꯗꯦꯟꯠ, ꯑꯇꯣꯞꯄ ꯄꯤꯌꯣꯟ ꯑꯃꯅ ꯑꯃꯨꯛ ꯆꯪꯂꯛꯇꯨꯅ ꯂꯧꯈꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯀ꯭ꯂꯥꯔꯛ ꯑꯗꯨꯅ ꯕꯤꯁꯅꯨꯒꯤ ꯂꯥꯏꯁꯣꯟꯒꯨꯝ ꯃꯍꯧꯁꯥꯒꯨꯝ ꯃꯤꯡ ꯄꯔꯦꯡꯁꯤꯡ ꯑꯗꯣ ꯄꯥꯕ ꯆꯠꯊꯔꯛꯂꯝꯃꯤ꯫ ꯃꯃꯩꯊꯪꯗ ꯃꯈꯣꯏ ꯄꯨꯝꯕ ꯃꯊꯪ ꯆꯠꯅꯈ꯭ꯔꯦ꯫ ꯑꯥꯂꯤꯁꯨ ꯇꯞꯅ ꯍꯧꯒꯠꯂꯛꯂꯦ ꯑꯗꯨꯒ ꯄꯣꯁꯠ ꯑꯣꯐꯤꯁ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯃꯃꯜ ꯌꯥꯝꯂꯕ ꯄꯣꯠ ꯑꯃ ꯆꯍꯤ ꯆꯥ ꯀꯌꯥ ꯂꯥꯠꯇꯨꯅ ꯊꯝꯂꯤꯕꯒꯨꯝ ꯁꯂꯥꯝ ꯇꯧꯔꯝꯂꯒ ꯅꯨꯡꯁꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯐꯤꯚꯝ ꯑꯃꯗ ꯃꯁꯥꯗꯣ ꯂꯦꯡꯉꯝ ꯁꯥꯉꯝꯗꯅ ꯆꯠꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯅꯤꯄꯥꯁꯦ, ꯃꯁꯤꯕꯨ ꯑꯉꯥꯎꯕꯔꯥ? ꯄꯣꯁꯠꯃꯥꯁꯇꯔ ꯑꯗꯨꯅ ꯍꯪꯂꯛꯏ꯫ ꯀꯅꯥꯕꯨꯅꯣ ꯁꯥꯔ? ꯍꯥ, ꯍꯣꯏ, ꯃꯥꯅꯤ, ꯀ꯭ꯂꯥꯔꯛ ꯑꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯅꯣꯡꯖꯨ ꯅꯨꯡꯁꯥꯒꯤ ꯐꯤꯚꯝ ꯑꯣꯏꯅꯤꯡꯕ ꯑꯣꯏꯁꯅꯨ, ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯆꯍꯤ 5 ꯅꯨꯡꯇꯤꯒꯤ ꯂꯦꯞꯇꯅ ꯂꯥꯛꯀꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕꯗ ꯃꯍꯥꯛꯀꯤꯗꯃꯛ ꯃꯐꯝ ꯑꯁꯤꯗ ꯆꯤꯊꯤ ꯑꯃꯠꯇꯁꯨ ꯌꯥꯎꯔꯛꯈꯤꯗ꯭ꯔꯤ꯫ ꯃꯍꯥꯛ ꯅꯨꯡꯇꯤꯒꯤ ꯂꯥꯛꯏ ꯍꯥꯏꯕꯗꯨꯕꯨꯗꯤ ꯑꯩꯁꯨ ꯑꯁꯤꯗ ꯂꯥꯛꯉꯩꯗꯒꯤ ꯈꯪꯂꯦ꯫ ꯑꯗꯨꯕꯨ ꯀꯅꯥꯅ ꯃꯉꯣꯟꯗ ꯅꯨꯡꯇꯤꯒꯤ ꯆꯤꯊꯤ ꯏꯕꯤꯔꯛꯅꯅꯕ ꯃꯇꯝ ꯂꯩꯒꯗꯒꯦꯅꯦ? ꯄꯣꯁꯠꯃꯥꯁꯇꯔꯗꯨꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯈꯪꯗꯦ ꯁꯥꯔ, ꯑꯗꯨꯕꯨ ꯃꯁꯦ ꯊꯃꯣꯏ ꯁꯣꯛꯂꯕ ꯃꯤꯗꯤ ꯃꯥꯜꯂꯤ꯫ ꯃꯥꯒꯤ ꯉꯜꯂꯤꯉꯩ ꯄꯨꯟꯁꯤꯗ ꯄꯥꯞ ꯀꯌꯥ ꯂꯪꯁꯤꯜꯂꯨꯔꯕ ꯃꯥꯜꯂꯤ꯫ ꯀꯔꯤꯒꯨꯝꯕ ꯂꯥꯏꯐꯝ ꯇꯤꯟꯐꯝꯗ ꯏꯅꯥꯏ ꯇꯥꯍꯜꯂꯨꯕꯗꯒꯤ ꯄ꯭ꯔꯥꯏꯁꯤꯠ ꯍꯧꯖꯤꯛ ꯐꯥꯎꯕ ꯐꯪꯂꯤꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ꯫ ꯀ꯭ꯂꯥꯔꯛ ꯑꯗꯨꯅ ꯌꯥꯝꯅ ꯄꯦꯟꯕ ꯃꯤꯠꯌꯦꯡ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯑꯉꯥꯎꯕ ꯍꯥꯏꯕ ꯖꯥꯠ ꯑꯁꯤꯁꯨ ꯑꯉꯛꯄꯅꯤꯀꯣ, ꯄꯣꯁꯠꯃꯥꯁꯇꯔ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ꯫ ꯍꯣꯏ ꯁꯥꯔ, ꯑꯃꯨꯛꯈꯛ ꯑꯩꯅ ꯑꯍꯃꯗꯕꯥꯗꯇ ꯀꯔꯤꯒꯨꯝꯕ ꯑꯃꯒꯤꯗꯃꯛ ꯆꯠꯄꯗ ꯑꯗꯨꯗ ꯂꯩꯉꯣꯏ ꯄꯩꯈꯠꯇꯨꯅ ꯁꯥꯟꯅꯕ ꯑꯉꯥꯎꯕ ꯑꯃ ꯊꯦꯡꯅꯈꯤ꯫ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯃꯅ ꯇꯨꯔꯦꯜꯗ ꯅꯨꯡꯇꯤꯒꯤ ꯆꯠꯇꯨꯅ ꯅꯨꯡ ꯑꯃꯗ ꯏꯁꯤꯡ ꯈꯔ ꯍꯩꯔꯨꯕ ꯑꯉꯥꯎꯕ ꯑꯃꯁꯨꯅꯤ꯫ ꯑꯗꯨꯗꯤ ꯀꯔꯤꯁꯨ ꯅꯠꯇꯦꯗ꯫ ꯄꯣꯁꯠꯃꯥꯁꯇꯔꯅ ꯃꯔꯛ ꯊꯠꯅ ꯑꯉꯥꯎꯕꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯌꯥꯅꯤꯡꯕ ꯎꯠꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯅꯁꯨ ꯑꯉꯥꯎꯕ ꯑꯃꯈꯛ ꯊꯦꯡꯅꯈꯤ꯫ ꯍꯪꯒꯠ ꯍꯟꯗꯥ ꯑꯁꯨꯝ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯆꯠꯇꯨꯅ ꯂꯩꯕ, ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯃꯁꯨ ꯁꯩꯔꯦꯡ ꯊꯤꯕ ꯁꯨꯡꯂꯦꯞ ꯂꯦꯞꯇꯕ, ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯃꯅ ꯃꯊꯟꯇ ꯃꯈꯖꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯖꯕ, ꯑꯗꯨꯒ ꯃꯤꯅ ꯐꯨꯕꯤꯔꯝꯂꯦ ꯍꯥꯏꯗꯨꯅ ꯄꯪꯀꯞꯇ ꯀꯞꯄ꯫ ꯑꯗꯨꯗꯒꯤ ꯄꯣꯁꯠ ꯑꯣꯐꯤꯁꯇꯨꯗ ꯂꯩꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡ ꯊꯥꯁꯤ ꯊꯥꯅꯕ ꯍꯧꯕꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯁꯥꯅꯕ ꯍꯧꯔꯛꯂꯦ꯫ ꯊꯕꯛ ꯁꯨ ꯅꯣꯝꯗꯨꯅ ꯍꯤꯡꯕ ꯊꯥꯛꯀꯤ ꯃꯤꯑꯣꯏꯁꯤꯡ ꯄꯨꯝꯕ ꯀꯔꯤꯒꯨꯝꯕꯗ ꯃꯈꯣꯏ ꯃꯁꯦꯟ ꯄꯨꯟꯁꯤꯟꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯥꯗꯨꯅ ꯄꯣꯊꯥꯕꯒꯤ ꯍꯩꯅꯕꯤ ꯂꯩꯅꯩ꯫ ꯉꯥꯏꯍꯥꯛ ꯃꯌꯥꯝ ꯑꯗꯨꯅ ꯉꯥꯡꯅꯔꯤꯕꯗꯣ ꯇꯥꯔꯝꯂꯒ ꯄꯣꯁꯠꯃꯥꯁꯇꯔꯗꯣ ꯍꯧꯒꯠꯂꯛꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ꯫ ꯑꯉꯥꯎꯕꯁꯤꯡ ꯑꯁꯤꯁꯨ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯁꯪꯁꯥꯔ ꯑꯃ ꯂꯩꯕ ꯃꯥꯜꯂꯤ꯫ ꯃꯈꯣꯏꯅꯗꯤ ꯑꯩꯈꯣꯏꯕꯨꯁꯨ ꯑꯉꯥꯎꯕ ꯑꯣꯏꯅ ꯈꯜꯂꯝꯕꯁꯨ ꯀꯅꯥꯅ ꯈꯪꯕ꯫ ꯑꯩꯅ ꯈꯟꯕꯗꯗꯤ ꯑꯉꯥꯎꯕ ꯃꯤꯒꯤ ꯁꯪꯁꯥꯔ ꯑꯁꯤꯁꯨ ꯀꯕꯤꯁꯤꯡꯒꯤ ꯁꯪꯁꯥꯔꯒꯨꯝꯕꯅꯤ꯫ ꯋꯥꯍꯩꯁꯤꯡꯁꯦ ꯍꯥꯏꯕꯗ ꯃꯍꯥꯛꯅ ꯁꯩꯔꯦꯡꯀꯥꯁꯨ ꯍꯦꯛ ꯏꯕ ꯀ꯭ꯂꯥꯔꯛ ꯑꯃ ꯌꯥꯎꯔꯤꯕ ꯑꯗꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯥꯏꯔꯛꯄꯅꯤ꯫ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯊꯣꯛꯈ꯭ꯔꯦ꯫ ꯑꯣꯐꯤꯁꯇꯣ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯂꯩꯅꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯃꯔꯨꯝꯗꯤ ꯑꯥꯂꯤ ꯑꯗꯣ ꯄꯣꯁꯠ ꯑꯣꯐꯤꯁꯇ ꯈꯣꯡꯗꯥꯔꯛꯈꯤꯗ꯭ꯔꯦ꯫ ꯀꯔꯤ ꯀꯝꯗꯧꯕꯗꯒꯤ ꯃꯍꯥꯛ ꯂꯥꯛꯈꯤꯗ꯭ꯔꯤꯕꯅꯣ ꯍꯥꯏꯅ ꯃꯤꯅꯨꯡꯁꯤ ꯎꯠꯀꯗꯕ, ꯅꯨꯡꯅꯥꯡꯕꯤꯒꯗꯕ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛꯅ ꯃꯍꯥꯛꯄꯨ ꯀꯔꯤꯒꯤꯗꯃꯛ ꯂꯥꯛꯈꯤꯗ꯭ꯔꯤꯕꯅꯣ ꯍꯥꯏꯕꯒꯤ ꯈꯪꯅꯤꯡꯕꯗꯤ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯂꯩꯔꯝꯃꯤ꯫ ꯃꯔꯝꯗꯤ ꯃꯍꯥꯛ ꯑꯗꯣ ꯆꯍꯤ 5 ꯂꯦꯞꯇꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯕ ꯃꯤꯑꯣꯏꯅꯤ꯫ ꯀꯨꯏꯅꯒꯤ ꯇꯨꯡꯗ ꯃꯍꯥꯛ ꯑꯃꯨꯛ ꯂꯥꯛꯂꯦ꯫ ꯑꯗꯨꯕꯨ ꯁꯣꯔ ꯍꯣꯟꯕꯗ ꯌꯥꯝꯅ ꯋꯥꯔꯕꯒꯨꯝ ꯎꯔꯦ, ꯑꯗꯨꯒ ꯃꯥꯏꯊꯣꯡ ꯑꯗꯣ ꯎꯕꯗ ꯀꯨꯏꯅ ꯍꯤꯡꯂꯔꯣꯏꯗꯕ ꯃꯃꯤ ꯑꯃ ꯇꯥꯔꯦ꯫ ꯅꯨꯃꯤꯠꯁꯤꯗꯗꯤ ꯃꯍꯥꯛꯀꯤ ꯉꯥꯏꯉꯝꯗꯕ ꯏꯁꯪ ꯊꯧꯕꯗꯣ ꯎꯕ ꯐꯪꯈꯤꯗ꯭ꯔꯦ꯫ ꯃꯥꯁꯇꯔ ꯁꯥꯍꯦꯕ, ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯤꯡꯕꯒꯨꯝ ꯍꯥꯏꯖꯔꯛꯏ꯫ ꯑꯩꯒꯤ ꯃꯦꯔꯤꯌꯝ, ꯑꯩꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕꯤ ꯏꯆꯥꯅꯨꯄꯤ ꯃꯦꯔꯤꯌꯝ, ꯃꯍꯥꯛꯅ ꯊꯥꯔꯛꯄ ꯆꯤꯊꯤ ꯀꯥ ꯂꯩ ꯂꯥꯛꯄ꯭ꯔꯥ? ꯄꯣꯁꯠꯃꯥꯁꯇꯔꯗꯣ ꯈꯨꯡꯒꯪ ꯑꯃꯗ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯊꯨ ꯇꯧꯔꯤꯕ ꯇꯥꯟꯖꯥꯅꯤ꯫ ꯀꯌꯥꯗ ꯌꯦꯠꯈ꯭ꯔꯕꯅꯣ ꯇꯥꯗꯅ ꯉꯁꯦ꯫
ꯄꯣꯁꯃꯥꯁꯇꯔ ꯑꯗꯨꯅ ꯂꯥꯎꯕꯣꯏ ꯀꯔꯤꯕꯣꯏ ꯍꯥꯏꯔꯛꯄꯅꯤ꯫ ꯑꯩꯒꯤ ꯃꯤꯡ ꯑꯂꯤ ꯍꯥꯏꯕꯅꯤ꯫ ꯑꯂꯤꯅ ꯇꯔꯪ ꯑꯃꯗ ꯈꯨꯝꯂꯛꯏ꯫ ꯍꯣꯏꯅꯦ, ꯑꯩ ꯈꯪꯉꯤꯅꯦ, ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯃꯦꯔꯤꯌꯝꯒꯤ ꯃꯤꯡ ꯑꯩꯈꯣꯏꯗ ꯏꯗꯨꯅ ꯊꯝꯕꯁꯨ ꯅꯠꯇꯦ꯫ ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯃꯨꯛꯇ ꯏꯁꯤꯟꯕꯤꯌꯨ ꯏꯅꯥꯎ ꯏꯕꯨꯡꯉꯣ, ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯇ꯭ꯔꯕ ꯀꯥꯟꯗ ꯃꯗꯨꯅ ꯀꯥꯟꯅꯔꯛꯄꯁꯨ ꯌꯥꯏ꯫ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯃꯦꯔꯤꯌꯝꯕꯨ ꯃꯍꯥꯛꯀꯤ ꯃꯃꯤꯠꯇꯗ ꯂꯨꯅ ꯎꯖꯕꯅꯤ꯫ ꯀꯅꯥꯒꯨꯝꯕꯁꯤꯡꯒꯤ ꯃꯐꯝꯗꯗꯤ ꯀꯔꯤꯁꯨ ꯑꯣꯏꯕ ꯅꯠꯇꯦ, ꯀꯔꯤꯁꯨ ꯃꯔꯤ ꯂꯩꯅꯕ ꯅꯠꯇꯦ ꯍꯥꯏꯕꯗꯣ ꯄꯨꯟꯁꯤꯒꯤ ꯑꯍꯨꯝ ꯊꯣꯛꯄꯒꯤ ꯑꯅꯤꯗꯤ ꯁꯥꯗꯥꯟꯕꯒꯤ ꯄꯨꯟꯁꯤꯗ ꯍꯧꯈ꯭ꯔꯕ ꯈꯨꯡꯒꯪꯒꯤ ꯆꯝꯂꯕ ꯑꯍꯜ ꯑꯣꯏꯔꯕ ꯃꯍꯥꯛꯅ ꯀꯔꯝꯅ ꯈꯪꯒꯅꯤ? ꯄꯣꯁꯃꯥꯁꯇꯔꯗꯣ ꯑꯁꯥꯎꯕ ꯐꯥꯊꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯅꯪꯕꯨ ꯒ꯭ꯌꯥꯟ ꯀ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯕ꯭ꯔꯣ? ꯃꯥꯅ ꯂꯥꯎꯔꯛꯏ꯫ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ, ꯑꯩ ꯑꯁꯦ ꯈꯨꯡꯒꯪꯗ ꯑꯔꯨꯕ ꯊꯕꯛ ꯑꯃ ꯆꯠꯀꯗꯕꯅꯤ꯫ ꯅꯪꯒꯤ ꯆꯤꯊꯤ ꯑꯗꯣ ꯂꯥꯛꯂꯦ ꯍꯥꯏꯅ ꯈꯜꯂꯣ, ꯑꯩꯈꯣꯏꯅ ꯅꯪꯒꯤ ꯆꯤꯊꯤ ꯑꯗꯨꯕꯨ ꯆꯥꯊꯣꯛꯈꯤꯗꯧ ꯃꯥꯟꯕ꯭ꯔꯣ? ꯑꯁꯨꯝꯅ ꯁꯥꯎꯖꯤꯜꯂꯝꯂꯒ ꯄꯣꯁꯃꯥꯁꯇꯔꯗꯣ ꯊꯨꯅ ꯌꯥꯡꯅ ꯆꯠꯈ꯭ꯔꯦ꯫ ꯑꯂꯤ ꯑꯗꯣ ꯄꯣꯁ ꯑꯣꯐꯤꯁꯇꯣ ꯌꯦꯡꯅ ꯌꯦꯡꯅ ꯇꯞꯅ ꯇꯞꯅ ꯈꯣꯡ ꯊꯥꯡꯗꯣꯔꯛꯇꯨꯅ ꯅꯤꯡꯕ ꯀꯥꯏꯅ ꯊꯣꯛꯂꯛꯂꯦ꯫ ꯃꯃꯤꯠ ꯑꯅꯤꯗ ꯎꯄꯥꯏ ꯂꯩꯇꯕꯒꯤ ꯅꯤꯡꯕ ꯀꯥꯏꯕꯒꯤ ꯄꯤꯅ ꯀꯥꯏꯍꯧꯔꯔꯦ꯫ ꯃꯥꯒꯤ ꯈꯥꯡꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯑꯗꯣ ꯃꯃꯤ ꯁꯥꯝꯂꯛꯂꯦ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯨ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯒꯤ ꯆꯤꯊꯤ ꯂꯥꯛꯈꯤꯅꯤ ꯍꯥꯏꯅ ꯊꯥꯖꯔꯤ꯫ ꯈꯪꯗꯦ ꯀꯝꯗꯧꯅ ꯃꯦꯔꯤꯌꯝꯗꯒꯤ ꯆꯤꯊꯤꯒꯤ ꯑꯥꯁꯥ ꯇꯧꯔꯨꯔꯤꯕꯅꯣ? ꯑꯂꯤꯅ ꯃꯥꯒꯤ ꯇꯨꯡꯗ ꯀ꯭ꯂꯥꯛ ꯑꯃ ꯂꯥꯛꯄꯗꯣ ꯁꯍꯨꯝ ꯐꯪꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯀ꯭ꯂꯥꯛ ꯑꯗꯨꯗ ꯑꯃꯨꯛ ꯂꯩꯁꯤꯜꯂꯛꯂꯝꯃꯤ꯫ ꯏꯅꯥꯎ ꯏꯕꯨꯡꯉꯣ, ꯃꯍꯥꯛꯅ ꯀꯧꯔꯛꯂꯝꯃꯤ꯫ ꯀ꯭ꯂꯥꯛꯇꯨꯅ ꯏꯉꯛ ꯉꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯀꯨꯏꯅ ꯎꯔꯛꯂꯕ ꯃꯤ ꯑꯣꯏꯔꯝꯕꯗꯨꯗ ꯍꯪꯂꯛꯏ꯫ ꯀꯩꯗꯧꯔꯕ? ꯀꯩꯗꯧꯔꯕ? ꯁꯤ ꯌꯦꯡꯉꯨ, ꯁꯤ ꯍꯥꯏꯗꯨꯅ ꯑꯂꯤꯅ ꯇꯤꯟꯒꯤ ꯎꯄꯨ ꯃꯆꯥ ꯑꯃ ꯄꯨꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯁꯅꯥ ꯃꯆꯨꯒꯤ ꯁꯦꯟꯖꯣꯏ ꯈꯔ ꯏꯉꯛ ꯉꯛꯅ ꯌꯦꯡꯂꯤꯕ ꯀ꯭ꯂꯥꯛꯇꯨꯒꯤ ꯃꯈꯨꯠꯇ ꯎꯄꯨ ꯑꯗꯨꯗꯒꯤ ꯍꯩꯊꯔꯛꯂꯝꯃꯤ꯫ ꯏꯉꯛ ꯉꯛꯀꯅꯨꯁꯦ, ꯃꯥꯅ ꯃꯈꯥ ꯆꯠꯊꯔꯛꯏ꯫ ꯃꯁꯦ ꯅꯪꯉꯣꯟꯗꯗꯤ ꯀꯥꯟꯅꯔꯛꯄ ꯌꯥꯏ, ꯑꯗꯨꯕꯨ ꯑꯩꯉꯣꯟꯗꯗꯤ ꯀꯔꯤꯁꯨ ꯀꯥꯟꯅꯔꯔꯣꯏ꯫ ꯑꯗꯨꯒ ꯅꯍꯥꯛ ꯑꯩꯒꯤꯗꯃꯛ ꯊꯕꯛ ꯑꯃꯇꯪ ꯇꯧꯕꯤꯒꯦꯔꯥ? ꯀꯔꯤꯅꯣ? ꯃꯊꯛꯇꯒꯤꯁꯤ ꯎꯕ꯭ꯔꯥ ꯌꯦꯡꯉꯨ, ꯑꯂꯤꯅ ꯑꯇꯤꯌꯥꯗ ꯈꯨꯗꯣꯝꯕꯤꯅ ꯊꯤꯜꯂꯗꯨꯅ ꯍꯪꯂꯛꯏ꯫ ꯃꯁꯤꯗꯤ ꯁꯔꯒꯅꯤ, ꯀꯩꯗꯧꯔꯒꯦ? ꯃꯁꯤꯗ ꯑꯂꯥ ꯂꯩꯕꯅꯤ꯫ ꯃꯍꯥꯛꯅ ꯁꯥꯈꯤ ꯑꯣꯏꯔꯒ ꯑꯩꯅ ꯉꯁꯤ ꯅꯉꯣꯟꯗ ꯄꯤꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯅꯪꯅ ꯑꯩꯒꯤꯗꯃꯛ ꯇꯧꯕꯤꯒꯗꯕꯁꯦ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯗꯨꯒꯤ ꯆꯤꯊꯤ ꯂꯥꯛꯄꯒ ꯅꯪꯅ ꯑꯩꯒꯤꯗ ꯊꯤꯟꯕꯤꯔꯛꯀꯗꯕꯅꯤ꯫ ꯀꯗꯥꯏꯗꯅꯣ ꯑꯩꯅ ꯆꯤꯊꯤ ꯑꯗꯨꯕꯨ ꯊꯤꯜꯂꯛꯀꯗꯧꯔꯤꯕꯗꯨꯕꯣ? ꯏꯉꯥꯎ ꯉꯥꯎꯔꯕ ꯀ꯭ꯂꯥꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯒꯤ ꯃꯪꯐꯝꯗ꯫ ꯀꯔꯤ ꯍꯥꯏꯕ? ꯑꯁꯦꯡꯕꯅꯤ, ꯉꯁꯤꯁꯦ ꯑꯩꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯑꯣꯏꯔꯕ ꯌꯥꯏ꯫ ꯑꯩꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠꯁꯤꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯃꯦꯔꯤꯌꯝꯕꯨ ꯑꯃꯨꯛꯇꯪ ꯎꯕ ꯐꯪꯗꯕꯁꯤꯅꯤ ꯑꯩꯒꯤ ꯑꯋꯥꯕ꯫ ꯃꯉꯣꯟꯗꯒꯤ ꯆꯤꯊꯤ ꯑꯃꯠꯇꯁꯨ ꯐꯪꯕ ꯂꯩꯇ꯭ꯔꯦ꯫ ꯑꯂꯤꯒꯤ ꯃꯃꯤꯠꯇ ꯄꯤꯒꯤ ꯏꯔꯥ ꯏꯍꯧꯔꯛꯄꯗꯨꯒ ꯂꯣꯏꯅꯅ ꯀ꯭ꯂꯥꯛ ꯑꯗꯨꯁꯨ ꯃꯍꯥꯛꯄꯨ ꯊꯥꯗꯣꯛꯇꯨꯅ ꯇꯞꯅ ꯇꯞꯅ ꯆꯠꯈ꯭ꯔꯦ꯫ ꯆꯠꯅ ꯆꯠꯅ ꯁꯦꯟꯖꯣꯏꯁꯤꯡ ꯑꯗꯣ ꯃꯥꯒꯤ ꯐꯨꯔꯤꯈꯥꯎꯗ ꯍꯥꯞꯆꯤꯟꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗꯒꯤ ꯑꯂꯤꯕꯨ ꯑꯃꯨꯛ ꯍꯟꯅ ꯎꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯒ ꯀꯅꯥꯅꯁꯨ ꯃꯥꯕꯨ ꯊꯤꯔꯨꯕꯒꯤ ꯈꯨꯗꯣꯡꯊꯤꯕꯗꯣ ꯂꯧꯔꯨꯗ꯭ꯔꯦ꯫ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯅꯣꯡꯃ ꯑꯂꯤꯒꯤ ꯆꯩꯊꯦꯡꯗꯨꯃꯛ ꯄꯣꯁꯃꯥꯁꯇꯔ ꯑꯗꯨꯗ ꯑꯃꯨꯛ ꯊꯨꯡꯂꯔꯦ꯫ ꯄꯣꯁꯃꯥꯁꯇꯔ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯣ ꯑꯇꯣꯞꯄ ꯁꯍꯔ ꯑꯃꯗ ꯅꯥꯗꯨꯅ ꯂꯩꯔꯦ ꯍꯥꯏꯔꯛꯄ, ꯑꯗꯨꯒ ꯃꯗꯨꯗꯒꯤ ꯃꯈꯥ ꯀꯔꯤ ꯊꯣꯛꯂꯒꯕ ꯍꯥꯏꯕ ꯄꯥꯎ ꯑꯗꯣ ꯃꯍꯥꯛꯅ ꯈꯧꯔꯥꯡꯅ ꯉꯥꯏꯈꯤ꯫ ꯍꯧꯖꯤꯛ ꯆꯤꯊꯤ ꯃꯌꯥꯝ ꯌꯥꯎꯕ ꯈꯥꯎ ꯑꯗꯣ ꯄꯨꯁꯤꯜꯂꯛꯂꯦ, ꯑꯗꯨꯒ ꯆꯤꯊꯤ ꯃꯌꯥꯝ ꯑꯗꯣ ꯇꯦꯕꯜ ꯃꯊꯛ ꯑꯗꯨꯗ ꯄꯩꯔꯔꯦ꯫ ꯃꯥꯒꯤ ꯃꯤꯠꯌꯦꯡ ꯑꯗꯣ ꯃꯁꯛ ꯃꯆꯨꯗ ꯇꯣꯞ ꯇꯣꯞꯄ ꯀꯩꯒꯨꯝꯕ ꯑꯃ ꯑꯣꯏꯕ ꯌꯥꯏ ꯍꯥꯏꯅ ꯊꯃꯣꯏꯗ ꯐꯥꯎꯕ ꯆꯤꯊꯤ ꯑꯃꯗ ꯆꯤꯡꯁꯤꯟꯈ꯭ꯔꯦ꯫ ꯆꯤꯊꯤ ꯑꯗꯣ ꯄꯥꯏꯔꯨꯔꯒ ꯃꯩꯅ ꯆꯤꯡꯕꯒꯨꯝ ꯈꯪꯊꯥ ꯊꯥꯗꯔꯝꯃꯤ꯫ ꯑꯣꯐꯤꯁꯀꯤ ꯊꯕꯛ ꯀꯨꯏꯅ ꯇꯧꯔꯛꯄꯒꯤ ꯀꯟꯁꯤꯜꯂꯕ ꯊꯃꯣꯏ ꯑꯗꯨꯅ ꯃꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯑꯋꯥꯕ ꯈꯣꯏꯔꯥꯡꯕ ꯄꯨꯟꯁꯤ ꯑꯃꯗ ꯅꯟꯁꯤꯟꯕꯤꯔꯝꯕꯒꯨꯝ, ꯑꯗꯨꯒ ꯃꯤꯅꯨꯡꯁꯤꯅ ꯊꯜꯂꯕ ꯃꯤꯑꯣꯏꯕꯒꯤ ꯊꯃꯣꯏ ꯑꯃ ꯄꯤꯁꯤꯜꯂꯝꯕꯒꯨꯝ ꯐꯥꯎꯔꯛꯏ ꯄꯣꯁꯃꯥꯁꯇꯔ ꯑꯗꯣ꯫ ꯑꯍꯜ ꯑꯗꯨꯅ ꯀꯨꯏꯅ ꯉꯥꯏꯔꯝꯕ ꯆꯤꯊꯤ ꯑꯗꯨꯅꯤ ꯍꯥꯏꯕ ꯈꯪꯂꯦ꯫ ꯃꯁꯦ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯃꯦꯔꯤꯌꯝꯗꯒꯤ ꯑꯣꯏꯕ ꯇꯥꯏ꯫ ꯂꯛꯁꯃꯤ ꯗꯥꯁ, ꯄꯣꯁꯃꯥꯁꯇꯔꯗꯨꯅ ꯀꯧꯔꯛꯏ꯫
ꯃꯍꯥꯛꯁꯤꯅꯤ ꯑꯂꯤꯅ ꯃꯥꯒꯤ ꯄꯩꯁꯥꯁꯤꯡ ꯑꯗꯣ ꯁꯤꯟꯅꯔꯝꯕ ꯅꯨꯄꯥ ꯑꯗꯣ꯫ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ ꯁꯥꯔ? ꯁꯦ, ꯅꯪꯒꯤ ꯄꯣꯁꯠꯃꯦꯟ ꯑꯂꯤ ꯍꯥꯏꯕ ꯑꯍꯜꯗꯨꯒꯤꯅꯤ꯫ ꯃꯥꯕꯨ ꯍꯧꯖꯤꯛ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯅꯣ? ꯑꯩ ꯊꯤꯖꯔꯨꯒꯦ ꯁꯥꯔ꯫ ꯄꯣꯁꯠꯃꯥꯁꯇꯔ ꯑꯗꯨꯅ ꯃꯍꯥꯛ ꯃꯁꯥꯅ ꯉꯥꯏꯔꯤꯕ ꯃꯆꯥꯅꯨꯄꯤꯒꯤ ꯑꯅꯥꯕꯒꯤ ꯃꯔꯝꯗ ꯊꯥꯔꯛꯀꯗꯕ ꯆꯤꯊꯤ ꯑꯗꯨꯗꯤ ꯂꯥꯛꯇꯔꯦ꯫ ꯃꯍꯥꯛ ꯑꯍꯤꯡ ꯆꯨꯞꯄꯗꯣ ꯌꯥꯝꯅ ꯈꯣꯏꯔꯥꯡꯂꯝꯃꯤ꯫ ꯑꯗꯨꯒ ꯄꯨꯡ 3ꯗ ꯍꯧꯒꯠꯇꯨꯅ ꯑꯣꯐꯤꯁꯇ ꯆꯠꯇꯨꯅ ꯐꯝꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯈꯜꯂꯛꯏ, ꯍꯣꯔꯦꯟ ꯑꯂꯤꯅ ꯄꯨꯡ 4 ꯇꯥꯕꯗ ꯂꯥꯛꯄꯗ ꯃꯥꯒꯤ ꯆꯤꯊꯤ ꯑꯗꯣ ꯏꯁꯥꯃꯛꯅ ꯄꯤꯔꯒꯦ꯫ ꯍꯧꯖꯤꯛꯇꯤ ꯄꯣꯁꯠꯃꯥꯁꯇꯔ ꯑꯗꯣ ꯑꯂꯤꯒꯤ ꯊꯃꯣꯏꯗ ꯐꯥꯎꯈꯤꯕ ꯈꯪꯂꯛꯄꯒꯨꯝ ꯇꯧꯔꯦ꯫ ꯃꯍꯥꯛꯁꯨ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯒꯤ ꯑꯅꯥꯕꯒꯤ ꯃꯔꯝꯗ ꯍꯥꯏꯔꯛꯄ ꯆꯤꯊꯤ ꯑꯗꯣ ꯈꯧꯔꯥꯡꯅ ꯉꯥꯏꯔꯤꯕꯅꯤ꯫ ꯃꯥꯒꯤ ꯊꯃꯣꯏꯗ ꯉꯁꯤꯗꯤ ꯐꯥꯎꯔꯔꯦ꯫ ꯉꯥꯏꯉꯝꯗ꯭ꯔꯕ ꯑꯍꯤꯡ ꯑꯃ ꯍꯧꯈ꯭ꯔꯕ ꯇꯨꯡꯗ ꯃꯆꯥꯒꯤ ꯆꯤꯊꯤꯕꯨ ꯈꯧꯔꯥꯡꯅ ꯉꯥꯏꯕꯗ ꯋꯥꯔꯕ ꯑꯁꯤꯅꯗꯤ ꯆꯍꯤ 5 ꯆꯨꯞꯅ ꯑꯍꯤꯡ ꯀꯌꯥ ꯉꯥꯏꯅ ꯍꯧꯈ꯭ꯔꯕ ꯑꯍꯜ ꯑꯗꯣ ꯑꯂꯤ꯫ ꯎꯄꯥꯏ ꯂꯩꯈꯤꯗ꯭ꯔꯕ ꯑꯍꯜ ꯑꯗꯨꯒꯤ ꯅꯨꯡꯁꯤꯕꯒꯤ ꯃꯤꯅꯨꯡꯁꯤꯅ ꯃꯥꯒꯤ ꯊꯃꯣꯏ ꯑꯗꯣ ꯄꯥꯊꯣꯛꯄ ꯃꯈꯩ ꯍꯩꯖꯤꯜꯂꯛꯂꯦ꯫ 5ꯒꯤ ꯄꯨꯡꯖꯥ ꯌꯩꯕ ꯃꯇꯝꯗ ꯊꯣꯡꯗ ꯅꯥꯁꯣꯟꯅꯅ ꯊꯤꯟꯈꯤꯕꯒꯨꯝꯕ ꯑꯃ ꯇꯥꯔꯝꯃꯤ꯫ ꯑꯂꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯊꯃꯣꯏꯗ ꯐꯥꯎꯔꯝꯃꯤ꯫ ꯃꯍꯥꯛ ꯃꯥꯒꯤ ꯆꯧꯀ꯭ꯔꯤꯗꯒꯤ ꯊꯨꯅ ꯍꯧꯒꯠꯂꯛꯏ꯫ ꯃꯥꯒꯤ ꯁꯣꯛꯂꯕ ꯃꯄꯥ ꯑꯗꯨꯒꯤ ꯊꯃꯣꯏ ꯑꯗꯨꯅ ꯑꯇꯣꯞꯄꯒꯤ ꯑꯋꯥꯕꯗꯣ ꯐꯥꯎꯔꯛꯂꯦ꯫ ꯑꯗꯨꯒ ꯊꯣꯡ ꯑꯗꯣ ꯂꯥꯎꯅ ꯍꯥꯡꯗꯣꯛꯂꯨꯔꯦ꯫ ꯆꯪꯁꯤꯟꯕꯤꯔꯛꯎ ꯏꯌꯥꯝꯕ ꯑꯂꯤ꯫ ꯃꯍꯥꯛꯅ ꯆꯤꯊꯤ ꯑꯗꯣ ꯃꯣꯡ ꯍꯥꯗ꯭ꯔꯕ ꯆꯍꯤꯅ ꯂꯨꯝꯊꯗꯨꯅ ꯀꯣꯟꯊꯔꯕ ꯃꯄꯥꯟꯗ ꯂꯦꯞꯂꯤꯕ ꯑꯍꯜ ꯑꯗꯨꯗ ꯄꯤꯔꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯔꯣꯏꯕꯗ ꯀ꯭ꯂꯥꯛꯇꯨꯅ ꯋꯥꯔꯤ ꯁꯥꯈꯤꯕ ꯃꯇꯝ ꯑꯗꯨꯗꯗꯤ ꯑꯍꯜ ꯑꯗꯨꯒꯤ ꯃꯥꯏꯊꯣꯡ ꯑꯗꯣ ꯃꯤꯠꯀꯤ ꯄꯤꯅ ꯆꯣꯠꯂꯗꯨꯅ ꯃꯈꯨꯠꯇ ꯆꯩꯁꯨ ꯑꯃ ꯄꯥꯏꯔꯗꯨꯅ ꯎꯈꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯒꯤ ꯐꯤꯚꯝ ꯑꯗꯣ ꯀꯜꯂꯕꯒꯨꯝ ꯎꯈꯤ ꯉꯁꯤꯗꯤ꯫ ꯑꯗꯨꯕꯨ ꯐꯤꯚꯝ ꯑꯗꯣ ꯉꯁꯤꯗꯤ ꯊꯧꯖꯥꯜ ꯑꯃꯗꯤ ꯃꯤꯅꯨꯡꯁꯤꯅ ꯊꯣꯠꯍꯟꯕꯒꯨꯝ ꯎꯔꯦ꯫ ꯃꯃꯤꯠꯁꯤꯡ ꯑꯗꯣ ꯇꯔꯪꯗ ꯌꯦꯡꯂꯗꯨꯅ ꯃꯤꯠꯁꯅꯥꯁꯤꯡ ꯑꯗꯣ ꯃꯥꯂꯦꯝ ꯑꯁꯤꯗ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤꯕ ꯃꯑꯣꯡꯒꯨꯝ ꯂꯪꯈꯠꯅ ꯎꯔꯤ꯫ ꯃꯗꯨꯅ ꯄꯣꯁꯠꯃꯥꯁꯇꯔ ꯑꯗꯨꯕꯨ ꯉꯛꯄꯒꯨꯝ ꯀꯤ ꯇꯨꯖꯨꯡꯕꯒꯨꯝ ꯇꯧꯔꯝꯃꯤ꯫ ꯄꯣꯁꯠꯃꯥꯁꯇꯔ ꯑꯗꯨꯅ ꯃꯇꯣꯝꯇ ꯍꯥꯏꯈꯤꯕ ꯋꯥꯐꯝ ꯑꯗꯣ ꯂꯛꯁꯃꯤ ꯗꯥꯁꯅ ꯀ꯭ꯋꯥꯇꯔ ꯑꯃꯔꯣꯝꯗꯒꯤ ꯑꯣꯐꯤꯁꯂꯣꯝ ꯇꯝꯅ ꯂꯥꯛꯄꯗ ꯅꯥꯁꯣꯟꯅꯅ ꯇꯥꯍꯧꯔꯝꯃꯤ꯫ ꯀꯅꯥꯕꯨꯅꯣ ꯁꯥꯔ? ꯑꯂꯤ ꯍꯥꯏꯕ ꯑꯍꯜꯗꯨꯔꯣ? ꯃꯥꯅ ꯍꯪꯂꯛꯏ꯫ ꯑꯗꯨꯕꯨ ꯄꯣꯁꯠꯃꯥꯁꯇꯔ ꯑꯗꯨꯗꯤ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯗꯣ ꯇꯥꯔꯝꯗꯦ꯫ ꯃꯥꯗꯤ ꯑꯂꯤꯅ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗꯒꯤ ꯇꯞꯅ ꯇꯞꯅ ꯃꯥꯡꯈꯤꯕꯒꯨꯝ ꯇꯧꯔꯤ꯫ ꯊꯣꯡ ꯑꯗꯣꯝꯗ ꯇꯔꯪ ꯆꯠꯇꯨꯅ ꯌꯦꯡꯂꯤ꯫ ꯀꯗꯥꯏ ꯇꯥꯅꯅꯣ ꯃꯍꯥꯛꯅ ꯆꯠꯂꯝꯒꯗꯧꯔꯤꯕꯁꯤꯕꯣ? ꯃꯃꯩꯊꯪꯗ ꯃꯍꯥꯛ ꯂꯛꯁꯃꯤ ꯗꯥꯁꯔꯣꯝꯗ ꯑꯣꯟꯁꯤꯜꯂꯛꯂꯦ꯫ ꯍꯣꯏ ꯃꯥꯅꯦ, ꯑꯍꯜ ꯑꯣꯏꯔꯕ ꯑꯂꯤ ꯑꯗꯨꯗꯅꯦ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ, ꯄꯣꯁꯠꯃꯥꯁꯇꯔꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯂꯤ ꯍꯥꯏꯕ ꯑꯍꯜ ꯑꯗꯨꯗꯤ ꯁꯤꯈ꯭ꯔꯦ ꯁꯥꯔ꯫ ꯃꯥꯒꯤ ꯆꯤꯊꯤ ꯑꯗꯣ ꯑꯩꯉꯣꯟꯗ ꯄꯤꯕꯤꯔꯣ꯫ ꯀꯔꯤ ꯍꯥꯏꯕ? ꯀꯌꯥꯝ ꯀꯨꯏꯈ꯭ꯔꯕ? ꯂꯛꯁꯃꯤ ꯗꯥꯁ, ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯑꯁꯦꯡꯕꯔോ? ꯑꯍꯣꯏ ꯁꯥꯔ, ꯑꯆꯨꯝꯕꯅꯤ, ꯀ꯭ꯂꯥꯛ ꯑꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯑꯍꯜꯗꯣ ꯊꯥ 3ꯒꯤ ꯃꯃꯥꯡꯗ ꯂꯩꯈꯤꯗ꯭ꯔꯕꯅꯤ꯫ ꯄꯣꯁꯠꯃꯥꯁꯇꯔꯗꯣ ꯀꯉꯥꯎꯅꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯃꯦꯔꯤꯝꯒꯤ ꯆꯤꯊꯤ ꯑꯗꯣ ꯊꯣꯡꯖꯤꯟ ꯃꯄꯥꯟꯗ ꯇꯥꯗꯨꯅ ꯂꯩꯔꯤ꯫ ꯑꯂꯤꯒꯤ ꯁꯛꯇꯝ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗ ꯎꯕꯒꯨꯝ ꯇꯧꯔꯤ꯫ ꯑꯂꯤꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯂꯛꯁꯃꯤꯒ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯣ ꯅꯥꯀꯣꯡꯗ ꯇꯥꯕꯒꯨꯝ ꯇꯧꯔꯦ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯇ ꯊꯣꯡꯗ ꯊꯤꯜꯂꯛꯄꯒꯨꯝ ꯇꯧꯈꯤꯕ ꯃꯥꯒꯤ ꯃꯃꯤꯠꯇ ꯄꯤꯅ ꯊꯨꯝꯍꯠꯅ ꯋꯥꯈꯜꯗ ꯎꯈꯤꯕ ꯑꯂꯤ ꯑꯗꯣ ꯑꯁꯦꯡꯕꯃꯛꯅꯤ ꯈꯜꯂꯤ ꯄꯣꯁꯠꯃꯥꯁꯇꯔ ꯑꯗꯨꯅ꯫ ꯃꯍꯥꯛ ꯇꯁꯦꯡꯅ ꯆꯃꯝꯅꯔꯦ꯫ ꯅꯠꯇ꯭ꯔꯒ ꯂꯛꯁꯃꯤ ꯗꯥꯁꯄꯨ ꯃꯍꯥꯛꯅ ꯑꯂꯤ ꯑꯣꯏꯅ ꯎꯈꯤꯕꯔꯥ? ꯅꯨꯡꯇꯤꯒꯤ ꯆꯠꯊꯕ ꯊꯕꯛꯁꯤꯡ ꯑꯗꯣ ꯍꯧꯔꯦ꯫ ꯀ꯭ꯂꯥꯛ ꯑꯗꯨꯅ ꯃꯤꯡ ꯂꯩꯐꯝꯅꯆꯤꯡꯕꯁꯤꯡ ꯍꯧꯅ ꯄꯥꯔꯛꯏ꯫ ꯄꯨꯂꯤꯁ ꯀꯃꯤꯁꯅꯔ, ꯁꯨꯄꯔꯇꯦꯟꯗꯦꯟꯠ, ꯂꯥꯏꯕ꯭ꯔꯦꯔꯤꯌꯟ, ꯑꯗꯨꯒ ꯆꯤꯊꯤꯁꯤꯡ ꯑꯗꯣ ꯃꯥꯒꯤ ꯅꯥꯀꯟꯗ ꯍꯩꯁꯤꯡꯅ ꯂꯪꯁꯤꯟꯗꯨꯅ ꯊꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯣꯁꯠꯃꯥꯁꯇꯔ ꯑꯗꯨꯗꯤ ꯃꯈꯣꯏꯅ ꯇꯧꯔꯤꯕꯗꯣ ꯊꯋꯥꯏ ꯆꯪꯅ ꯌꯦꯡꯂꯤ꯫ ꯆꯤꯊꯤ ꯑꯃꯃꯝꯗꯪ ꯂꯪꯕ ꯈꯨꯗꯤꯡ ꯊꯃꯣꯏꯗ ꯇꯤꯡ ꯇꯤꯡ ꯄꯥꯟꯕꯒꯨꯝ ꯇꯧꯔꯤ꯫ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯆꯤꯊꯤꯁꯤꯡ ꯑꯗꯨꯕꯨ ꯏꯟꯚꯂꯞ ꯏꯟ ꯂꯦꯇꯔ, ꯄꯣꯁꯠꯀꯥꯔꯗ ꯍꯥꯏꯅ ꯎꯗꯔꯦ꯫ ꯃꯗꯨꯕꯨ ꯃꯤꯑꯣꯏꯕꯒꯤ ꯑꯣꯏꯕ ꯅꯨꯡꯒꯤ ꯃꯤꯠꯌꯦꯡꯗ ꯃꯃꯜ ꯅꯥꯏꯗ꯭ꯔꯕ ꯆꯤꯊꯤꯒꯤ ꯃꯃꯜ ꯑꯣꯏꯅ ꯂꯦꯞꯂꯦ꯫ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠꯁꯤꯒꯤ ꯅꯨꯡꯊꯤꯜꯗ ꯅꯍꯥꯛꯅ ꯂꯛꯁꯃꯤ ꯗꯥꯁꯀ ꯂꯣꯏꯅꯅ ꯄꯣꯁꯠꯃꯥꯁꯇꯔ ꯑꯗꯨꯒ
ꯑꯂꯤꯒꯤ ꯃꯪꯐꯝ ꯇꯝꯅ ꯆꯠꯈꯤꯕꯗꯣ ꯎꯔꯝꯒꯅꯤ꯫ ꯃꯈꯣꯏꯅ ꯆꯤꯊꯤ ꯑꯗꯣ ꯃꯪꯐꯝ ꯃꯊꯛ ꯑꯗꯨꯗ ꯊꯝꯂꯝꯃꯤ ꯑꯗꯨꯒ ꯂꯩꯊꯣꯛꯇꯨꯅ ꯂꯥꯛꯂꯦ꯫ ꯂꯛꯁꯃꯤꯗꯥꯁ, ꯇꯁꯦꯡꯅ ꯉꯁꯤ ꯑꯌꯨꯛꯁꯦ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯏꯍꯥꯟ ꯍꯥꯟꯅ ꯊꯨꯡꯂꯕ꯭ꯔꯥ? ꯍꯣꯏ ꯁꯥꯔ, ꯑꯩꯅ ꯏꯍꯥꯟ ꯍꯥꯜꯂꯦ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯀꯝꯗꯧꯅ? ꯅꯠꯇꯦ, ꯑꯩ ꯈꯪꯗꯦꯗ, ꯑꯩꯁꯦ ꯉꯥꯎꯔꯦꯅꯦ꯫ ꯀꯔꯤ ꯇꯧꯔꯕꯒꯦ ꯁꯥꯔ? ꯑꯣ, ꯀꯔꯤꯁꯨ ꯅꯠꯇꯦꯗ, ꯈꯜꯂꯨꯔꯅꯨ, ꯄꯣꯁꯠꯃꯥꯁꯇꯔꯅ ꯌꯦꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯑꯣꯐꯤꯁ ꯌꯧꯔꯕꯗ ꯂꯛꯁꯃꯤꯒ ꯀꯥꯏꯅꯔꯦ ꯑꯗꯨꯒ ꯑꯣꯐꯤꯁ ꯔꯣꯝꯗ ꯆꯪꯈ꯭ꯔꯦ꯫ ꯃꯄꯥ ꯑꯣꯏꯕꯒꯤ ꯊꯃꯣꯏꯒꯤ ꯏꯍꯧ ꯑꯃ ꯍꯧꯔꯛꯂꯤꯕꯗꯨꯅ ꯃꯉꯣꯟꯗ ꯆꯪꯂꯛꯇꯨꯅ ꯑꯂꯤꯅ ꯃꯇꯝ ꯑꯗꯨꯗ ꯈꯣꯏꯔꯥꯡꯈꯤꯕ, ꯅꯨꯡꯅꯥꯡꯈꯤꯕ ꯃꯆꯥꯅꯨꯄꯤꯗꯒꯤ ꯆꯤꯊꯤ ꯑꯃꯇꯪ ꯂꯥꯛꯄ, ꯆꯍꯤ 5 ꯆꯨꯞꯅ ꯉꯥꯏꯖꯈꯤꯕ ꯄꯨꯝꯅꯃꯛ ꯑꯗꯣ ꯄꯣꯁꯠꯃꯥꯁꯇꯔ ꯑꯗꯨꯒꯤ ꯊꯃꯣꯏꯗ ꯉꯁꯤ ꯈꯛꯇ ꯃꯩꯁꯥꯛ ꯑꯗꯣ ꯈꯪꯂꯛꯄꯒꯨꯝ ꯇꯧꯈꯤ꯫ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯐꯝꯗꯒꯤ ꯆꯤꯊꯤ ꯑꯃꯇꯪ ꯂꯥꯛꯄ ꯉꯥꯏꯕꯗꯣ ꯍꯧꯖꯤꯛꯇꯤ ꯃꯥ ꯇꯁꯦꯡꯅ ꯈꯪꯂꯦ꯫ ꯃꯄꯥ ꯑꯣꯏꯕꯒꯤ ꯊꯃꯣꯏ ꯏꯍꯧ ꯑꯃ ꯍꯧꯔꯛꯂꯤꯕꯗꯨꯅ ꯃꯉꯣꯟꯗ ꯆꯪꯂꯛꯇꯨꯅ ꯑꯂꯤꯅ ꯃꯇꯝ ꯑꯗꯨꯗ ꯈꯣꯏꯔꯥꯡꯈꯤꯕ, ꯅꯨꯡꯅꯥꯡꯈꯤꯕ ꯃꯁꯛ ꯈꯪꯂꯨꯗꯕ ꯀꯌꯥ ꯑꯗꯨꯅ ꯃꯉꯣꯟꯗ ꯑꯣꯠꯂꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯍꯤꯡ ꯑꯃꯒꯁꯨ ꯈꯧꯔꯥꯡꯅ ꯂꯩꯇꯥꯗꯅ ꯂꯦꯟꯕ ꯇꯥꯔꯤ꯫ ꯆꯤꯡꯅꯕ, ꯅꯨꯡꯅꯥꯡꯕꯅ ꯑꯣꯠꯂꯕ ꯃꯍꯥꯛꯇꯣ ꯃꯩꯅꯤꯜ ꯊꯣꯛꯅ ꯆꯥꯛꯂꯤꯕ ꯃꯩꯐꯨꯒꯤ ꯃꯅꯥꯛꯇ ꯀꯥꯂꯦꯟꯗ ꯂꯩꯕꯒꯨꯝ ꯃꯈꯥ ꯇꯥꯅ ꯉꯥꯏꯊꯅꯅꯕ ꯐꯝꯊꯈ꯭ꯔꯦ꯫ ꯄꯣꯁꯠꯃꯥꯁꯇꯔꯗꯣ ꯃꯆꯥꯅꯨꯄꯤꯗꯒꯤ ꯆꯤꯊꯤ ꯑꯃꯇꯪ ꯂꯥꯛꯄ